Manipur miyam bu makata na awafam da tahalabadi miyam galoina na akan bukongzang kaya changsilagani haina Coordinating Committee on Manipur Integrity Kokomigi Maike digi Fongdorakli ngasi lampelai ba Kokomigi office ta pangthokpa paugi mifam amada Kokomigi convener Thokchom Samarendra Fongtokibada lamdamasida foreign militant singa tongnaramba suspension of operation shu Manipur lenga ki maike digi ground rule thugaire haiduna handokraba fawba India lenga ngatumina yengduna laisiliba asi kari maram gino amadi Manipur government haibasi Manipur miyam gi mihutni miyam lawba firekta India lenga nga thawoidana bagi mami tarak libasi atuga matamda India lenga ki maike digisu agreement asi handok na ba firep lawga dabani haiki Manipur gi miyam gi mihut singa tanaram dana tawkiba sugi agreement makata na India lenga na sangtharagadi hairiba foreign militant sing asina Manipur miyam dagi hena lumna lawrabra haibagi wahang lakan heba wafam su fongtoki Somarendra na makata taraduna orakliba Manipur gi fiba masida India lenga na karigumba miyam gi apambagi mayokta firep lawrakpa taragadi miyam ga loinana kokomina mang thaduna khongjang kaya changsinaba sem saduna lei haina fongtoki haiba mapangi militants chabna haibla ko Myanmar da Bangladesh da maning tamagi lal horba purup singbu sta ko Manipur da pusalaga ko ki shuto no bai se yamna phajada ba adu yamna mong da ba yamna suda ba adu ba haiba militants da ko ki India ki citizen ning Nigeria ba Manipur Myanmar da landa halaga adu ga wa ana China da Manipur Myanmar khangalaga India la ga ngasi bu yeng nei bai se India na Manipur ru ki state among ngom da ba adagi citizen du ma citizen mo ngom nam da ba Manipur state assembly lawba cabinet lawba haibidi Manipur da koi shu chanai bijing ron tugaire koi ke na ku pi sin da ron tugaire koi ki chin ku pina ko kero de chai koi na haja bani haiba balagi changa ba foreigner koi ki militant sing sina koi ki ron shu tugaire bina koi withdraw to re haiba sida kamai to da global indiana koi ki individual jiwana maramdi akoi sida parliament BJP ni ada parliament BJP ni amana akoi miyamgi akoi si Manipur haibasi Manipur ta tariba khundariba miyam si border area da khundariba adagi akoi gi Manipur miyam ni aduna haiba lamda masina makai yo politic tawrabesu masigi miyam sigi ayaba yorga masigi akoi khanaraga akoi gi music khanaraga tawuda hai foreigner militants को खनर का वारे मैम नोशल लगा अगर कोई शू रिव्यू तो लगा कोई मणिपुर दा कोई शू की अगर जो एक्सटेंड तो में हर गदी अकोई दिगी हेल हाई फोरेन militants हैं ना लूबरा हाई वो भांग दुनी लाए बच्चे